Haukiba tangkunda Churachandpur amasung Bisnupur district katainaba chingkhongda kuki khutlai paibasingna bom amadi nongmai kapsilakibagi thongdok aduda makokta nongmai maruna panbadagi sokhibi Kwakta ward number 1 dagi Sabia Sahani gi mafamda ngarang moirang ACG MLA Thongam Santina angamba selgi tengbang pikre tengbang khongchat aduga mari leinana MLA Thongam Santina hai hauzik fawbada irang asina Kwakta da dimioi mari asopa nangkrei asopa sing aduda angamba tengbang pibasu leikrei hauzik kuki narco terrorist singi lalong asi tongan ba mawong amada sangsilakli haibasi mahakna thajai marmaduna mari leinaba singa tanaduna thokliba thodok sing asigi matangda khangdokna bo hotnagani state asi law amagi makhada leiba maramna masibu miyamna tung illaga chatnaba honasi masina leibak asida punna himinaba amadi tungda aikoi masel nungsinaba purakpada mateng oigani kuki narco terrorist singna chatharakliba thabak sing asi thengnanaba matam chuppada lengdana leikhigani masige loinana chawkha thaurangi thabak singsu adumak paikhatuna amadi senmit lon su fagat hanaba honagani kuki narco terrorist singi thawong asi chap chana thengnaduna takthokna bo honabada manipurda khundariba phurup kuntraga mari nasu mateng pangbiyo haina MLA Santina makhata ke asiguma kuki terrorist na narco terrorist na chathaiu thabak se masi thengna bai dawta akoi matam khri buta lekda dum laigani akoi makoi bu lala dum thengna gini akoi development su tawni aduga semil honsu le hengani adu sapchana makoi terrorist ki makoi thabak se akoi sapchana thengna gani adu sakala su thengdari ele su sakala kala thengna gani adu waina haijari ngasi kuki terrorist na kuki na ko terrorist na chathai ba asmai to na imung da leiba mi soi angang sigi piom ja do sok targa su magi Nairami film today, a Makegi in the government, take a pang of Sina, Magia Navasisu, two of Pagalapo, Sudu, and I from the Hazel